State asida THOKLIBA IRANG asi LAKSHINDUNA MAHOUSHA gi PUNSIda HANJILHALLU MANIPUR gi SHAKTAM KAIBA YAROI HAIDUNA THA asigi tang tarama pande state asigi mama OIBI singi APUNBA KHONGJANG ama CHANGSHINKHI KHONGJANG asigi PAOJEL PIBA CHATPA ima singi GARI ama KHAMDUNA LEIRINGEIDA THOMJILLAKPADAGI ima ama LEIKHIDRE ADUGA ASHOKPA Shingna hospital da layanglei THODOK aduda hakthengnana chenaba sing aduna LEIKHIDRE bi ima adugi imung manung amadi hospital da laikana aduna leiriba singi manakta ngasi phauba laktaba asida Keithel Phambi Shingna Nungaitaba Phongdoknarakli hiramasta pauta mama Haukiba megi tang ahumdagi horakiba irang asina lamdam asigi miyam pumba khamthengna wanari irang asi loisinaba Keithel Phambi ima Shingna khwairamban ima Keithel Joint Coordinating Committee for Peace koba masemduna tongan ba khongjang kaya changshinba horakhe loinana tha asigi tang taraga mapanda mama OIBI singi apunba khongjang ama changsinaba warep lokhi KHONGJANG adu mapung phana pangthokpa ngamnaba tang 19 gi numidangda paumi singa unaram laba matung Thoubal district ki Wangjing da chatke Wangjing da miyam ga unaba loiraba matung gari da kakhatnaba hotnaring haida safu kan lakpa gari amana tawgeyaw na tawbagi matagum khamduna leibe ima singi gari da thomjalakhibani haina thaudok adu da yawruba singna nungaitaba phongdoknarakli thaudok adu chenaba singi imung manunggi mi sing ngasi fauba hospital da laktuna anabagi phibam hanglaba leitri Maraibak thikrabi ima sigi mayumda amukta laktri adumoinamak Thoubal district ki SP amadi DC na mating panglakhiba adubudi ima singna awangba thakta thagatba phongdoknarakli khangawdana hujiki gari se am yang na thorokpa yang na thor my speech ai si uiba an haima haina hiring edu ma se he na thongjallaga ta akhoi gi gari maning jida ta atamna na thomjin ma man mo na bang na thong gi da khoi di gyan da loi mang grab nei di adudagi ai gi chatminna ba gi naw no pi ma lei tab so ai di khangde ai lamben da ko na ambulance ta si gyan si tab na tarak pa ne aina hospital still da ba da ai gi mai da mit da ai gi ina ai gi chin da su I mata tissue paper makol ani lok thobo loi da ne do yam thina so greisu aduga mafam se asok akhoi bu thomjan bi be mai kai du dagi mi ta ngasi bawda hangba khoi si lakbi de adugu hospital sida leiba dagi akhoi health unit ching dagi atop mayam na di mateng pangbi de na khoi bu thawai kan bi aduga khoi bu thomjan biriba kangbura dinga si bawda hangbusu lakte yengbusu lakte adagi hendoktana ai inaw nupi amasu mathai bawdo mangdana ngarang magi asti oi bani dana ma moigi matausi ko yam singnaba phawi laibak thiba thodok aduda singjamoi wai khomle kaidagi ningombam noni bala atopaming ichan gi punsi di loikre Miyoi mangana Rims Hospital da aruba fifam da laikana duna leiri. Hospital da laying duna leiri basing adudi kaisam thong moirang ning thodagi tongbram kiran mala nagamapal soram leirak tagi khongban tabam kiran bala Govinda gram dagi labuk tabam bovin Bamun kampu mayai lekai dagi akoijam Prithibi Shembi amadi akoijam kiran balani. Wangjing Keithel da thokiba thodok adu chingnadaba ngamde karigumma maral leitrabadi karigidamak hospital da hingba amasung sibagi lanphamda langthengnariba sing yengba laktribano haina hospital da layengriba Keithel Phambi nupi amana phongdorakli akhoibo accident da thokiba ashokpa akhoi ase ngasi bawda ashokpa da gari gi mioi amatana akhoi da kanagumba amatana yengbiba laktaba ase akhoi thamoi da yam nungaite adana Manipur gi sarkar oiba singda angamba jingda hajari makhoi singdo punna phagat piraga makhoi gi mathakta angamba jingna matik saba chairak pibiu aduga akhoi busu asumaina hanna yengdana leibiba ase makhoi dagi akhoi gi ashokpa singchigi matik saba makhoi dagi law akhoi bo amukta di athuba matamda phajan bira makhoi gi mathakta chairak pibiu makhoina lakta base akhoi je usittaba ashokpa akhoi je karisu oidana khanbiba ashokpa je kana gumba amatana makhoi gi mathakta action lokhapa ngamoi haina khanbra haina khalle akhoi na